Tasmi not hairiba pambi asigi mana singna khutna thengba matamda khumjinkhriba karigeno. Yenbi amasung yerum ani asi sangsara sida karaman hana lakibage. Asigumlaba misak ama hairiba misak asi world record thamnaba hotnabada. Helium gi ball akambi lising ama tongdunu paikiba aduga madudagi halakkidaba. Asina singba interesting orba facts sing pudunu laksari. Video si holding mamangda channel asibu nongna yengbi bechili nausingna. Channel asibu subscribe amutang tobiramu. Fact number 1 da uriba jahas asi pithribida khwaidagi chawba cruise ship ni. Masigi mamingna Icon of the Sea kawi. Jahas asigi yan hanba journey 27 January 2024 da Miami dagi hogadauri. Jahas asigi asangba si 364.75 meter ni. Aduga masigi apakpana 65 meter ni. Masi football ground mari amuk chawi aduga masigi store kun lay. Matamamada Titanic hairiba jahas asi pithribida khwaidagi chawba jahas ni haina hainaram lebani. Adubu Icon of the Sea hairiba jahas asi Titanic kumlaba jahas mangadagi su haina chawi. Masigi top speed 41 km/h ni. Jahas asida punna mi lising 7,600 challi. Masigi manungda mi lising 5,610 amna passenger ni aduga 2,350 crew member laigani. Masida luxurious oiba lifestyle da changba facility sing loini yauri. Samudrada khwaidagi chawba water park. Masida water slide tofam taruk lay. Swimming pool taret amadi restaurant na chingba kayamarum yauri. Masi Royal Caribbean International Company na sabani. Icon of the Sea gi ambassador asi football legend Lionel Messi ni. Fact number 2 da masigi pambi asigi maming Tasmi not kawi aduga masigi scientific name na Mimosa pudica kawi. Mimosa haiba simak scientist amagi maming ni aduga pudica haiba sina Latin gi maronda ikaiba haibani. Masi ekhoi gi Manipuri da Ekaithibi haiba pambi aduni. Pambi si hek uba matamda somna somgi angang oiringe gi punsi soidana ningsingbiramgani hena khalli. Masigi pambi asida soktuna natraga thengduna mana singna khumjinkhribabu yengduna sanaraktaba miyoi singdi yawgaram luidra haina khalli. Adubu hangba yaba wafamdi pambi asina sokpa thengba matamda natragana nungsit khara kanna sitpa matamda pambi asigi mana asi karigidamukta khumjinkhriba haiba asini. Masigi maningda leriba science asi fake asida mayam punnamutang khangnasi Ekaithibi gi kuplaba mana sing asigi base oiriba makhok asida pulbini haiduna saruk ama yauri. Pulbini haiba simak panbi gi managa stem ga samnafam kitang chokthokpa saruk asini. Masidasu primary pulbinus, secondary pulbinus aduga tertiary pulbinus haiduna ahum leiri. Masigi pulbinus sing asigi manungda water filled cell haibadi ising gi saruk yamna yawba cell kayamarum yauri. Cell sing asida yauriba ising sing asina maram oiraga cell sing asida pressure amaga loinana inthoktuna chokthokuna leheli. Masigi pressure asibu targar pressure hairaga su khangnai. Masina maram oiraga pambi asigi mana sing asi tingthoktuna phantoktuna leiba ngamlibani. Aduga karigumba ekhoina pambi asida sokluba thengluba matamda pambi asidagi chemical ama thathoki hairiba chemical asina ngasagi pulbini gi manungda yawba cell sing gi manungda leiba ising cell sing dagi loina thoki. Ising gi pressure singna phantoktuna leramba mana sing adu cell sing da pressure piramba ising du thokrabanina mana sing asi khumjilaktuna lekthaduna leiribani. Somsu karigumba matamda masigi mana sing asi thengduna sanarakpa yawkhrabra. Fact number 3 da miyoibagi itihas da khwaidagi chawba debate am oiduna lakliba yerum amasung yenbi. Hairiba ani asigi manungda Karambana Hana sangsara sida lakpage haibasini. Masigi paukhum asi mi kayagi marayetna naba point ama oidabasu natte. Science ki matungina masigi paukhum asi Bristol University ki team amana research tawrba matungda pongdor khimadudi taibang pal asi yamna ngallingai matamda uchek sing amasung reptile sing marum kokpagi mahutta masa oina poklamgani. Makhoina makhata na phongdok khimadudi yenbi gi ovary da OC17 haibadi ovocleitin protein 17 haiduna ama yauri. Masigi protein asi ki matengna yerum oiba ngamlibani yerum gi maku asi semba ngamlibani. Masigi protein asi supnatangi yenbi da khaktang phangi. Aduna masi yauduna yerum semba haibasi oithoktabani. Aduna yenbi na yerum dagi hanna lerami haibasini. Adubu karamba matamdagi yen singna masa poklambadagi marum oina kokpa hokhibano haibasidi scientist singi mafamdasu paukhum leite. Fact number 4 da jiba khudingmak masana masabu hingba ngamjanaba prakritina mokhoida tonganba tawba ngamba sing kaya piri sathibadagi sathirba nga makal singi maramdadi mayamna su yamna tabiramlagani. Adubu ikhogi malem asida pangchawk chawdaba supnatangi centimeter 12 dagina 19 sangba nga amalai. Hairiba nga asi supnatangi ising manungda leiba apik jiba sing chabada natana masina ising mathakta leiba water body singi makogi mapanda huba pambi singda tongba tin singbu masina mayadagi ising em tamladuna ten gi moongda kapthoroktuna tin sing adu da palaba matung tin sing adu ising leimaida taraki madugi matungda nga asina
tin adubu phaduna sathok'i asigumba tawba ngamba sakti asibu yenglaga nga asigi maming asisu archer fish haina kawi fact number 5 ta prithvi asida leiriba yam kharba miyoi makoi gi wakalon sing amaga amatamanate miyoi kharadi world record pu thamna bahotna bada mathwai khubak ta haptuna kira ba thabak thong kaya tawba yaudaba sunate 2008 ta Brazil masa Pedri Adler kauba masa ki chahi nimphuma thui surba misak amana world record thamnaba amadi truck driver singi chereti gi damakta masa bu helium Helium ki ball akambi lising ama punchinduna paiki. Helium balloon singaduna mahakpu 20,000 feet phawgi awang bada pukhatki. Aduga mahakna landing tawgadoriba mafam adu yauramdai matamda akanba nungchit ama silaktuna mahakpu ona tainaba maikaida humduna puki. Nungchitna sum humkhiduna samudra mapalomdagi miles kaya lapna Atlantic Ocean lomda puthoki. Aduga mahaki aroiba phone call da mahakna hairamki. Mahaki awangba asum nemtharakle samudrada tasingadore. Madugi matungda mahakpu thiba Atlantic Ocean da numit kayani search operation chathaki. Search operation aduda balloon kharadi samudrada thengnaki aduba Adler di phangba ngamkhidi. Kaina thangda thotok asi thoklaba tha ahum gi matungda samudra mapaldagi kilometer chama muklapa mafamda asiba human body amagi hakchangi makha thangba saruk thau singthokpham mafam amanda thengnaki body part adubu DNA test torba matungda madu Adler ni haiba khangba ngamki. Video si bunungai biba taragade like share amasung comment tobiu aduga makha taba hena interesting orba facts sing damakta Amazing Fact Manipur YouTube channel subscribe tobasu kaubiganu ngasi gi damakta di mayamdagi kainana ba yathang nijeri.